Akaswani Imphal Ningthoukhongjam Suni na pau pazari. जनजातीय गौरव दिवस थौरम मणिपुर दसु पांगथोकली भगवान बिरसा मुंडागी चामा यांखै सुब मपोक कुमोन नुमित असि राज्य सिगी ओइने इम्फाल गी सिटी कन्वेंशन सेंटर दा पांगथोकली थौरम असिदा राज्यपाल अजय कुमार भल्ला सरुक यारे लेबाक सिनबा थुंगना ngasi जनजातीय गौरव दिवस थौरम पांगथोकली नुमित असिगा मरी लेनना तोगान तोगान थौरम कया सिंदुना मांगजौनना पांगथोकतुना लागली केंद्र मसुंग राज्य सरकार सिंगना कला संस्कृति की ओइबा थौरम सिंग मई मसिंग की ओइबा चांगदमनाबा अमदी एग्जिबिशन न चिंगबा कया पांगथोकखी चुराचांदपुर जिला की कंबाई सब डिवीजन की मनुंग चन लेबा कंबाई खुल की फार्म अमदा अफ्रीकान स्वाइन फीवर नाब थेंगनरे जिला असिगी डिस्ट्रिक्ट मजिस्ट्रेट धरुण कुमार एस नथोकप चिरोल मना हाय फार्म असिना कोनबा मफम सिंगदगी ओक्सिंग पुथोरकप थिंगले कनागुंबा मियोय अमतना ओक्सिंग पिजनबा मचिनजाक पुथोक पुशिन तौबा यारोय किलोमीटर 10 की अकोइबदा लेबा मफम सिंगदा सर्विलेंस जोन हाइने लाउथोकले हाइबा मफम सिंग अस्ते लेबा सा सिंगसु अतोप मफम सिंगदा पुथोक पुशिन तौबा थिंगले कंगलई माइम थिएटर रिपर्टरी न सिंदुना फेस्टिवल ऑफ माइम फोक सॉन्ग एंड आर्ट एग्जिबिशन था सिगी 13 की हौदुना चथरकले भारत सरकार की कल्चर मंत्रालय की माखादा पांगथोकपा फेस्टिवल असी था सिगी 13 फाव चथगनी कंगलई माइम थिएटर हॉल लंगथबाल कुंचदा था सिगी 13 की हौदुना तोंगान तोंगान थौरम सिंग पांगथोकतुना लागली ngasi humni chenba numita sorare repertory theater na sanaba social media addiction gi mind play utkani numinini gi oiba multidisciplinary international conference on emerging trends in folkloristic literature and cultural studies haibasida khanane bagi thauram ama ngasidagi Manipur University gi Manipuri department ta hokare thauram asi Society for Folklore and Literary Research na sinbani The Subscribe and Seeker haiba Professor Naurem Joy Kumar Singna iba larik amang asi fongkre Imphalis ki khurai konsam lekai de leiba khongnang thaba University ta pangtokpa thauram amada larik asi Art and Culture ki Commissioner M Joy nu fongki larik asi ki publication akansa publication oike Pradhan Mantri Narendra Modi na Gujarat ki Surat jila da leiba Antroli lamdamda bullet train station chatuna yingsinkre Mumbai Ahmedabad High Speed Rail Corridor saribadu ki thabak thauram sing adu Pradhan Mantri na hakthengna yengsinki project asina lalolitik lam koiba sing amadi sel tumgi lamda chauna ahungba lakhanba ngamlagani Pradhan Mantri Narendra Modi gi nomu gi khongsada sida Gujarat ta tongan ba chakot thaurangi project khara gi jatra hunba kharana sangaba lakibani Sri Modi na punna lupa koti lising mapan chatret henbagi project sing thabak thorom sing rajesta paikhatliba dugi kanaba sing adu miyamda fangalagani hairi affordable medicine and reliable implants for treatment amrit ki sahi tara mapung pharakpaga mari lainana ngasi nai delhi da pangthokpa thoramda kendra gi haksel mantri JP Nadda na hai thorang asina anaba koti lising ni pan chamnga hena mateng pangduna lakli mangna hai lebaga sigi tongan mafam singda amrit pharmacy chani yankhai manga hangdoktuna tongan ba hidak langtak makhal lising taruk chamnga hena miyamda fangali masigi manungda surgical disposables implants drugs amadi atai polam singda yamdrabada sada yankhai gi changda mamal taduna miyamda marang kaina fanghali Jammu Kashmir gi Nagam police station da ngarang numidang bom pokhaibagi thodokta miyoi mapan sire Jammu Kashmir gi DGP Nalin Prakash na hai thodok odu police na thibu humgi thabak chathabada yamlaba pokhaiba yaba machak sing phagalaki machak sing adu police station adu da puraklaga thamgi pharakla polam sing adu mafam chana thamnaba hotnabada pokhaibagi thodok odu thokibani Bihar BJP ki President Dilip Jaiswal na hairi India na Vidhan Sabha mikhalas da chawno mai paklabani na dol asigi kendra gi luchingba singna athuba matamda sarkar semnaba khanangalagani mangna hai lagliba numinini asida thabak thauram pumnamak losilagani rajya asigi miyamda BJP bu thajabiduna miyam gi mihut oina thagalakpagi damak mahakna nungaiba phongdokli India ga chatminarba dol pumnamak BJP ga tongan unaduna sarkar sembagi matangda wafam kaya khanagani madugi tungda makhoi gi luchingba khangani India na apunma meeting ama kauduna alliance asigi luchingba khangani Bharatiya Janata Party BJP na hanagi kendra gi mantri amasuk mokok thongba luchingba RK Singh bu dol gi mayokta leba thabak tawgi namak sahi tarok dol dagi tanthokre paw loijare